Manipur की है सिंगलबा नहासिंगदा लेंगाकी स्कीम सिंगी मखादा थबक फंगहनबा मरुओई हाइना गवर्नर अजय कुमार भल्लाना फोंदोखरे। शांति लेतना डेवलपमेंट पुरक्पा यारोई शांति पुरक्नबा वारी सानबा मथौ ताई हाइना सीएम खेमचाना फोंदोखरे। Manipur Police NIA amadi CRPF ki apunba team amana Churachandpur Ukhrul amadi Imphal gi tongan mafam singdagi miyoi tara fagatpa ngamkhre. Amadi Chandel District ki JNV da NEET UG Exam Center tabada miyoi ayuk pung tara dagi numidang pung taret fawba school adugi akoibada athingba thamkhre. Kurumjari, MAMI TV News update yang biri besingbu NOPRICA OINAM na taramna upchari pau sandok na pijari. Manipur ki hai singlaba naha singda lenga ki scheme singi makhada tabak fanghanaba maru oi haina Governor Ajay Kumar Bhallana phongdokre. Social media da thagalakpa lok wavan gi warol amagi matung ina wafam ase akam pata laiba Nelit Holda Ministry of Labor and Employment ki makhada Pradhan Mantri Viksit Bharat Rozgar Yojana PMVBRY na beneficiary singda lupa crore lising chaniga chamri gi incentive yenthokpagi thoramda saruk yaraduna Governor Ajay Kumar Bhallana phongdokibani hairi. Governor na makha taraduna Prime Minister Narendra Modi gi lamjing makhada laibak asigi infrastructure, digital transformation, scheme development, entrepreneurship amadi social welfare na chingba thabak sing paikhat le piriba tengbang asing asida naungna thabak tawrakliba naha singi achauba mating oiduna maromdom lepchaba ngamgani maram aduna Viksit Bharat scheme gi sing ase naha singi damakta oinadi mapung fan ba honaba thodang loduna kanaba lahogna ba honaba changi haina governor na makha tarakli thorom asigi chief minister Y Khemchan home minister Govindas Konthozam yauna official employer amadi employee singsu saruk yakhi hairi. Furup Marina punna khundariba Singapore na ngasi Southeast Asia da per capital income khwaidagi wangduna chawkhatpa leibak ama oiba ngamlibasi furup pasel amaga gi marakta nungsi jana santi oina leibana chawkhatpa ngamlibani lamdam asidasu santi puraknaba santi leitana development purakpa yaroi aduna santi puraknaba wari sanaba mathau tai atom bomb fawba sizinakhiba World War II fawba wari sanaduna Waroishin purakibani haina Manipur ki Chief Minister Y Khemchana phongdokre. Wafam asi handakta naungna saba Laiching haikak pokpi da leiba Mission Blind School gi girls hostel gi anova sanglen sangaduna khushinabagi thoram amada athoiba mitunglen gi warol piraduna phongdokibani. Chief Minister na makha taraduna phongdorakpada hauzik leiriba Manipur gi apunbagi ngamkhai asi lamdam asida puna khudaminariba furup kunthra kataruk asina sembirakibani ngakpirakibani haibasi khanduna isha gi furup ki apikpa wakhalon thabak tawbasi toklasi masina lamdam asibu chawkhat lamjelda yahan bangamloi irang asi doshina bawari saduna state asibu tangdu leitana fibam amada puraknaba puna hona minarasi hojik tongan ba furup singi luchingba kaya mahaki bangloda laktuna wari sanaba hore asigumba santi hanjelaknaba kanna hona ringai cherak asida chingi lamdam kanglup ani amuk irang tholakpa asi laibak thibani aikhoi puna amata oina wari sanaduna waroshin puraknaba hona minasi hainasu tongan ba furup singdasu appeal torakhe mahakna makha taraduna school asigi mahiroi singna awangba thaki mahai tamnaba honabada thengnariba awaba kaya asisu lengakna lumna lawi aduna school asi athuba matamda high school gi thak class 10 fawba tamba yanaba upgrade tawragani haibagi thajabasu pirakhe leibak
Laibak thiraba mit udraba ubagi pangal solaba miyoi singda makhoi makhoi gi ishorna khudol tawrakpa talent haithoi singthoiraba kaya asibu miyam mamangda puthokpiba saktakpiba pukning thogatpiba asida miyam supuna saruk yaminase mahiroi singi haujik fangliba tha gi senfam asid gisu khara hena hapchinaba lengak asina honari adubu irang asina economic problems khara leibana ngamdri haiba wafam so phongdoraki ngasi nauna saba sanglen singdagi thauram aduda athoiba mithunglen oina manipur gi chief minister Y Khemchan thauram mapu oina president com union manipur serto ahaw com loinana ikai khumnajaraba mithunglen sing oina DC Technopal Saurabh Yadav IS amadi chairman justice committee on Anglo Manipur war Lising amaga Chanipan Marifu Taramathoi Joy Chandra Konthozamna Sarugyaki Tauramaduda Taurongi Lighting Oikibasingda Mahiroi Singna Sajaba Pochai Amadi Tongan Bafuruki Oiba Chanabina Pochai Kaya Hudol Pot Oina Piki Tauramduda Maring Tribe Tarau Tribe Amasung Kom Tribe Ki Oiba Nat Ki Oiba Jogo Isai Kaya Su Utuna Miting Tahanki Nusibam tu isining Tanzania we Singapore Ireland community Marile community Marido we are all Singaporean with Singaporean Harakanda Loinama pride Southeast Asia per capita quietly wangba Adung Balla Mamoy Magi So Manipuri Labour, Tampaki Lamsing, tons of a population of 60 lakhs. Human resources to Matic Wanga, Zaki, Sintu, Puna Labor, Southeast Asia, quite the economy, Wanga, party with that income Wanga, Oini. Lucy Sana, Amadi, Santi Lakena, Labor Leva, and the soccer player. Maitei Kanba, Nagana Nagai Kanba, Kuki, the Kuki, Kanba, some Canada ladies, two talks of Paya, the Mamu, Batavani. Aduna. I quite Apunma Manipurami Wakanda, Punne, Minaba, Natana, Atopala Misulek, Davina, Queen Lucisana, Minava, Wakan, Kanminaba Mutai, Amana Magi, Awaba, Kapina Mutai. Masi say Hendraba, Lumba, Maitay Amadi, Kuki Sinaus in the Mata, Soba, Pigi, country guy with I Maduna Marmoreka and the Santo Ginbo, Hango in another Madu Chiti, Pigi, Sinao, I am the Sur. Padalaga aeroplane Pomba Hore, frequently Aduga, Ayi, Bangalore Su, Toanba. Groups in Lakna Unada, Santi Kamana Porosige, Hypasi, Kanaba Hove. Marasidamu Singular Manipur Police, NIA Amadi CRPF Ki Apun Batim Amana, Churachandpur, Imphal Amadi Ukhrulgi Tongan Bamafam Singdagi, Miyoi Tara Fagat Pangangkre Hairi. Police Ki Pao Omagi Matung Ina Faraba Miyoi Sing Adudi Ukhrulgi Punjab National Bank Da Lut Tauba Manga Suba IRB dagi Kulai Lakiba, Jiribam dagi Marnupi Ama, Hatkiba, Kuki Gimioi Mari Faraga Hatkiba, Naran Senada CRPF da Etek Chatarakiba Amadi, Chief Minister gi Convoy da Ambush Toropada, Jenaba Mioi Naktani Hairi. Chandel District ki Chandel Town dagi kilometer 7 Muk Chatlaga Liwa Kulen Saraida Leiba Jawahar Navodaya Vidyalaya Zen Vida Hayeng Pangthokadoriba NEET UG exam gi Yenglaga Hayeng Ayuk Pung Taruk Tagi Numidang Wairam Pung Taret Fawa School Adugi Akoiba Meter Chamana Ponba Mafam Singda Bharatiya Nyaya Suraksha Sanhita BNSS ki section Chamaga Humfu Hundoigi Makada Athingba Thamle Haina Chandel District ki Magistrate Heman Kumarna Thokpa Cherol Amada Khanghalakle. Cherol Asina Makha Taraduna Athingba Asigi Makhada Miyoi Manga Natraga Mangadagi Hena Punba Asok Apan
thohanba yaba khusu khulai puduna chatpa yaroi hairi Kakching the International Day Against Drug Abuse and Illicit Trafficking gi thoram pangthokre. Grace Cottage Cultural and Educational Development Foundation, Grace Cottage Academy, Kakching na senduna International Day Against Drug Abuse and Illicit Trafficking gi thoram among asi Academy asigi auditorium da pangthokre. Chaliba tha June 18 kunga tarok fawa pangthokliba Ministry of Social Justice and Employment, Government of India gi NASA Mugvarat Sapagi Manung Chana Pangthokiba Ngasigi Thoram Aduda Grace Cottage Cultural and Educational Development Foundation, Grace Cottage Academy Kakching gi Founder Principal Khetrimeum Chaubana, Chief Guest Academy Asigi Academic In Charge Mayengbam Ronina President Oiki. Aduga Academy asigi English ki lecturer Salam Ibotombina resource person oina wangangki hari. Paugi marak tatna aten break amatang lominase. Lalabati sumthokpa mosalabati nalhanba mipum khudimaki haungasan aihak jeni khurai laibak sembada mipum khudimaksu saruk yamina si haituna paujeng khara puduna lakchari voter list singbu tasengna thamnaba eligible oiba voter singdamak yahannaba ECI na special intensive revision haibati SIR 2026 haure Mei gi tarik kuntra dagina June gi tarik kunipan phawbada BLO yumthong khutingi lakani makhoina piramba enumeration form mention biraga BLO da sinabiyu enumeration form submit tawidrabadi voter list da ming yarok loy akupa marol gidama BLO da hangbiyu natraga 1950 da call tawiyu I am in RU Ini maki gano. Ada bertemu. Sigi yumse. Next time kita check sin na laksi laga tham ko bani ne. Dadarang se juara habaga amta kitarbo. Asumna mayam na machal bo ngap shan lugum. Masigi yumasibu aso yang an ko kada batagi. Next time kita ngap shelli. Next time ti juara habati ngap tok na basem bani. Zaman technology si na bana concrete ka tok na tinaga matamda. Kapang ng amuk kena angle adli. Next time ti strength is in the quick. Break ki matungda taramna opchari makhadaba pau pizari. State asigi tongan mafam dagi aina tingkraba lal holop khara handak nong nini asida paktak na fagatli. Manipur Police Control Room na thadorok pacherol amagi matung inna security force na Manipur Police na ngarang KCP PWZ gi active cadre ama Imphal West ki Singzamai Police Station gi manung chanalaiba Maibam Laikai area dagi fare hairi. Farabamiyo adudi Suren Sangbam Bungcha Allies winner Chahi Nifugatarok Singzamai Naurem Lekai Degini Haidi Senkai Tungkai Taubada Jenaba Masana Masabu KCP PWZ gi Captain ni Haijaba active cadre ama Chadleba tha sigi tang taraga nipanda security force na mayumdagi fare hairi Farabamiyo adudi Wangkhem Premjit Singh Allies Kamcha Allies Ibomcha Chahi Nifugatarok Imphal West ki Lukar Mayai Lekai Degini ngarang na UKNA gi active cadre ni haiba Chahi Nauriba Miyoy ama security force na Churachampur Police Station gi manung chanalaiba Songpi Village dagi fare hairi Nakal amaromda chatliba tha sigi tang taraga nipanda security force na ISBT complex area dagi RPF PLA gi active cadre ama fare hairi faraba miyoy adudi RK Solomon Singh Elias Omon
Chahi Yankaiga Matoi Thangmaiban Lurengpurel Lekai Dagini Amadi Mahaka Loinaraba Kamjom District Ki Fangi Village Tagi Hongzikna Imphal West Ki Nagampal Khwai Brahmapur Lai Mayum Leirakta Leiba Thangmaisang Kasar Koba Chahi Kuntragani Thoimok Suraba Mioi Amasu Fare Hari Hairiba Lup Asigi Kedar Oina Recruit Taunaba Honaramba Chahi Nauriba Mioi Amasu Security Force na Rescue Toba Ngamle Hari Amaromda Masana Masabu Lup Asigi Lieutenant Colonel Director in Charge of Intelligence ni Haijaba Mioi Amasu Imphal Iski Kongba Bazar area dagi Fare Hari Faraba Mioi Adudi Sarangthem Jain Tamaichai Elias Beki Elmasung Tamda Puna Checkpoint Chamaga Taraga Nipan Hangduna Achot Awok Sing Check Chathaki Hari Punjab Police Amadi BSF ki apunba team amana Pakistan ga lonaba Amritsar gi border dagi Mioi ama Khulai ga konana Fare Hari Paugi source amagi matung inna Faraba Mioi adudi Roshan Khosla Kawi Mahang Amritsar gi Rupnagar colony dagi ni Hari Mangon dagi AK-47 rifle ama pistol kunga mga kapa yariba maru Chahunga Humfunipan amadi bulletproof jacket fagatpa ngamle Hari Aroibada maroiba pau amuhana pizari Manipur gi hai singlaba naha singda lenga ki scheme singi makhada thabak panghanaba maru oi haina Governor Ajay Kumar Valana fongdokre Santi Laitana Development Purakpa Yaroi Santi Purakta Bawari Sanabana Mathau Tai Haina CM Khemchana Fongdokre Manipur Police NIA amadi CRPF ki apunba team amana Churachandpur Imphal amadi Ukhrugi tongan mafam singdagi mioi tara fagat pangamkre Amadi Chandel District ke Jain Vida Net UZ Exam Center tabada hayeng ayung pung taruk tagi numidang wairam pung taret fawba school adudi akoy bada ating batangkre Haujiki oinadi Mami TV na sandok chaba news update lotion jare makhataba pawgi damal bideng tadu na lebiyo